Image Fog the Ming Tabiribasum Yumnam Anuradha Bina Kono Krumzari. Housing Maroi Bapauda 30 Star Level Barak Festival 2022 Seministe and Birena Thriva Meeting Land Oidana, a solution Bagitaram Pangtokre. Landamasida Yumaton Taram Doidaki, Taramanga Pava Savi Yabagi Ayaba Piragani Haina, was Minister Govindas Kontos on the High Cray. Waikong Mani Girls College, the Intellectual and Property Right IPR Cell Mahangdokre. Donana Assam Minister Hemanta Biswa Saramanangasi Orunodoi 2.0 launched of Cray. House of Pausan and Pizari Senapati District K Shandiye Dari Sport Complex Kabung Karongda Ngarang the Gahorakan Minini Chomesa Tarakiba 30 Star Level Barak Festival 2022 Ngasilation Cray. Taramatuda Manipuri Chief Minister and Birena Thiba Mitunglan Oibakalunana Law and Legislative Affairs Minister TH Basanta, Animal Husbandry, Veterinary and Transport Minister Kasim Basum, MLA Singh, Haukolet Kibzend, Ram Muiba, J. Kumar Sa, El Dinkosu, Saruyaki. Barak Festival Luisanbagi Tarampa Asida Tongatongamba Cultural Troops and Namakoge Performance in Utki. Festival Asida Lengaki Department Singh, Fishery Autonomous District Council, Senapati District Legal Services Authority Senapati, Rural Development and Panchayati Raj, PHED Amadi Subdivisional Stall Singh upon my stall Marputara Mahanki. Nasigi Taramda, Wangaladuna Chief Minister and Birena High, State Chiki, Kasankoya Yongasan Batungna, Chatuna, Praza Singhi, Awad Apa, Hakting and Yang Sanba Asida, Tongantongamba Hiram Amadi Mike Kiadagi, Chief Minister, Asikocha Chatuna Lady Haba Wapongkia Pongaraki. Adubu, Ahakti Chatabayade, Sanapati Amati Impalgi, Kenaba Ahaki Pandalate, Ahakti Development Amadi Equality da Ngozabamini Haina, Chief Minister na Pongdoke. Sab Mother Earth Haiba Timda Pangtokiba Barak Festival Asida, Chief Minister na Makatana Pondokibada, Equina Ngang Liba Amadi Tauriba Kudama practically transform Tawangam Navahona Bahibasi, Equigi Tony. Politician Amanangamba Wapam Pagi Oina, Huramba Oina Unai, Adubo Eagdipamde, Equina Haikibadu, Tabakta Untunaba Haiduna, Sanapati District Headquarter the Pangtoklaba Festival Asi, Barak Turen, Mapan the Puraktuna Turen, Asiki Maru Ebesin, Mian the Kanganaba Pongdopani Haiki. Yumbu Langmapus, Karino, whatever I commented, 3 the low cabinet. Whatever Magi Drakan like those again, Barak Festival, Tamadisigi, Karongi, Kogi, Amatangaraba, Sports Complex, Panchana, my partner, Hamnabudonka, Asigi Lama Chessin, and the Mangon, none for the need doing it. Maya, Yanjo, Poiman, and request of you on the Soya. Other Passer, why the Berlin, sort of for Birgay, Masoitaran. Magi, treat the low cabinet. Magi the Bondo, although he can't Pajagi. Ngasi ayo pung taraga minini purom tarakpada kaksang police station ge manang channa leba kaksang langkhaida tata timparna takpada kenbo bike amada lakpa mioi amaside tonglakpa mioi sokpadagi seza hospital da lekana kre haidi tata timparna takpada lekhidraba mioi aduge mameng ke khongsai te kulumdoi apokpa ke sangin chon kawi leiphamna Koibu village dagini aduga sopadagi laikanariba mioi aduna thamkopo mate jai kunitoi palendagini haidi thaudogadu tata timpar amadi kenbo bike adu palilomdagi punna langminaraga kaksang langkhaidala laibaktiba thaudog adu thokibani haidi asiba haksang kaksang police na lokhalaga Zeninski miren sangda thamkre haidi Thaudok aduda Chaneriba tata timpara adu kaksang turent wang madalaiba nongmaithem nimaijan kawa mioi amagini haidi Chaneriba tata timpara kaksang police na pagale haidi State asida mathol tarikakta wangba yum sabake ayaba piramba adu athuba matamna mathol tarahumdoidagi taramanga wangba yum sing saba lengangna ayaba piragani haina was Minister Govindas Kontozamna Pondokre
District Administration Kaksingna Sinduna Kaksingda Pangthopa Kaksing District Police ke Headquarter Amadi Iromba Salamba Achoba Upper Primary School ge Building Sangabagi Tharamda Minister Govindas na Wapamase Pondo Kibini. Minister Resina Makataraduna Hai Manipur Ase Jinge Sarungna Yamba Aduga Tampake Sarungna Yamna Pikpa State Amani Hairiba Pikraba Tampake Lamba Sida Mi Ayamba Kundanaba Honabada Hana Lo Uramba Lopam Kaya Ngasidi Tapnatana Mang Silapage Watoke Lakli Asigumba Pibam Kaya Asiki Yanglaka Minister na Honaduna Expert Sanga Tanaduna Hana State Asida Yum Sabada Maton Taret Pawa Sabayanaba Adu Atuba Matamda Matol Taram Duidagi Taramanga Pawa Yum Sang Sabayahlagani Haiki Minister na Makatana Haiki Bada State Asigi Yamna Maru Eba Lambi Ama Oidiba May Lambi Pag Topage Tabag Asisu Atuba Matamda Horagani Ahanbagi Oina Kilometer Nipumanga Sangba Lambi Asigi Kilometer Kun Mangabu 4 lane to Oina Semlaka Lemholiba Kilometer Kun Adusu Atuba Matamda 4 lane gi Thagda Semganaba Honari Masigi Damaka Santa Dagi Pansing Lagle Madam Asina Lengaka Asina Miamgi Yaipanaba Baikaliba Tabaka Asida Lamdam Asigi Miamna Sumapung Pana Mating Pangbi Haiki Hana 7-story building Sabe Abadu Atu Matam the Honorable Chief Minister na Akoi up to 13 story 15 story power Sabe Anava Have the natural disaster management gi team ga khanaraga Akoi Masimasu Akoi Yaragani DC Sida Akoi building ahum Saba the building Ani Maloraba Amaloi the Vasi Siganing as a heavy bedo Tuna Loina I Stephamna Pamna Agi civil engineer building I Wadi Sazare by Mars Honorable Chief Minister Sangabangam Nava I Loshin Jagani Habasim Sangabagi Taramba Dudai Hiangam Assembly Constituency MLA Dr. Wairadisham Wabagai Assembly Constituency MLA Dr. Usam Devent Amade Kaksing District DC as Somorzina Matang Sina Tharamapu Amasung Akanaba Mitung Sing Oina Sarugyaki Cycling Association of Assam Sinduna Guwahati ge Lakshmi Bai National Institute of Physical Education da Chalibatha December ge tang taramatoi dagi hayi December ge tang taramanga fawa pangtokadariba 74th senior 51st junior and 37th sub junior national track cycling championship da sub junior category da sarukiariba kaksang waidi khulakpam laikai tengki paneng dagi mayang lambam wataba maiteina tongan tongamba disciplined ahumda gold medal ahum lobangam kre Mayang Lambam Watabana gold medal Laukraba advancing Adudi 500 meter individual time trial 4 kilometers crate race Amadi 1 kilometer team sprint Mahang Mayang Lambam Manihan Maitei Amadi Mayang Lambam Manda Lemagi Machani Haidi Pradhan Mantri Gram Sadag Yojana PMGSK Makada Lamdam Masida Lambi Sembada Senza Tumzage Tabak Saturday Haibase Tidonaba Santagi Neutral Oiba Agency Amada Ticket Hallu Haina Manipur Pradesh Congress Committee MPCC Maikedagi Taksalakli Ngasi Congress Bhavanda MPCC na Sinduna Pangthokiba Paugi Miphamda MPCC Senior Spokesperson Ningombam Bhupendra Nahai PMGSY ge Makada Sangwa Sagaliba Lambi Thongi Patangda Sansa Thumsa Taure Haibase Miyamna Khangnarabani Masida Central Agency Amada Thido Handuna January Bakude Mag Kangdoktuna Jarakvina Bohanasi Investigation Tawada Minister Chingba Janaram Labade Council of Minister Dege Lautokadabane Handak RD Amadi PR Minister Yunang Kamsana Indian National Congress INC Manipur Facebook page da upload tawkiba document adu Manipur Legislative Assembly ga Karigumba Amatada Mari Laidadi Highness Sangdoki. Masigumba PMGSY gi road scheme asida Cheneriba Natraga Cheneramba Yaba Mayama Kanagumba Kanagumbi Masigi scheme sida Cheneramba Targadi Madu Mayamdo Kanano Haibado Asen but Hidokna Budamakta Manipur Sarkada Sinagadavani Haidana Koi demand Taujuri Investigation Tauri Sida Manung Masida Karigumba Minister Natraga Minister Kara involved Torma Targadi Madu Council of Ministers Tagi Kudakta Loktok from Toi, Madam Di Makoidu Loktok Tragadi, Tauriba investigation adu, Madugi, Achumba, fair Oina with the Makta, unbiased Oina with the Makta, Achumba the Makta Makoyadu, Council of Minister Degi dropped from Toi Haina Koi Tamzage.
Fairzone district ki oina second installment ke water pump set amadi 2021-22 ke micro irrigation accessory sing yanthopagaloina na awareness program ngasi district officer horticulture and soil conservation Surasampur district ne sinduna tuibongda leba masage office campus da pangthokrai tharomdu Pradhan Mantri Krishi Chinsai Yojana PMKSY gi makhada pangthokpani ngasigi tharamda da district agriculture officer Elizabeth district officer horticulture and soil conservation Surasampur Madhura Singh department ki atai officer singh ka amade Fairzone district ki lomi kya su saruyakhi Manipur Science and Technology Council Mastek Tayal gi Patent Information Center PIC ki miyang makada Waikomani Girls College da Intellectual Property Right IPR cell amanga se hangdokrai Waikomani Girls College Thawan Sinduna College aduki seminar hall da pangthoki ba thoroba duda master ke member secretary ki Thawusupuriba Manipur lenga ke Science and Technology ke Commissioner MB Yaskun Maite IAS na thoiba mitunglen Waikomani Girls College ke Principal Professor H. Manoranjan Sharma Thoramapu Master ke former executive member Dr. R.K. Samananda Singh Director Dr. Al Minakatan Singh Amadi College Asage Vice President Dr. S. Samkiran Singh na akanaba mitunglen sangoina saruyaki Tharongge thoiba mitunglen to oikeba Master ke member secretary MBS kunta maite na IPR cell adu hangdoklatuna IPR cell adu da kari yauri kari tawgadabano haibane singbasing adu saruk yaribasing da thamki Tharongge saruka ma oina Master ke PIC ke staff lecturer Al Surjina talk on to IPR highway hiramda resource person oina wangang kibagaloina na interaction ge thoram amasu pangthoki Foreigner luchingbage Makada Ladiba militant group singa Chathariba suspension of operation Kudatage Hando U Hainangase Konung Mamang Pureramba Konang Kongda Wakami Pam Satakray Pureramba Ima Kaitelna Sinduna Chatakeva Wakami Pam Aduda Pureramba Ima Kaitingi Secretary Baby Ratnana Hai Lamna Masada Ladiba Mitop Singh Lengangna Tidok Piraga Maram Danda Halannaba Tabak Paikapio Lamda Masida Mitop Singh na Ishting Ijagum Hangalaktuna Yellow Missing Mokhi Gatra Haibagi Mipaiba Adulaide Amaramda Mitumna Luchingba Oidiba Laloba Singa Lengaka suspension of operation Sathariba Asi Kudak Lepiu Lamda Masigi Kanduna India government Ambadi state government Mieng Sangbio Makatana Dimada Ase Pangnaba Kongzang Sangsilapa Matamda so Sawanaba Semsaduna Lady Haiki Wakami Pamaduda identify and deport foreigners immediately deport foreigner ZRA Than Lian Pao no to stop with foreigners haba placard ke aso paiki Ngachi Jiribam District Skill Committee Jiribam pa Amati National Institute of Electronics and Information Technology NIE-LIT Impal Sinduna awareness program on cyber security and emerging technology for school and college student ge Tharamba amangasi kadab talada leiba Jiri College ke auditorium da pangthokre pangthokiba tharampa aduda W Malengamba Changlai IAS Deputy Commissioner Jiribam Dr. T.S. Randhari Devi Principal Jiri College Amadi R.K. Bigansana Joint Director NIE-LIT Impalna Chief Guest President Amadi Guest of Honor Oina Das the Panki Ngasagi Tharam aduda Jiribam da Leiba College Amadi Skunge Mahiroi Shingsu Saruyaki Sibgeski Warant Piraduna DC Malengamba Changlina Haikibada Hausaki Matamda Anova technology Chakulapakaloina na internet ki tongamba security point of view kagi knowledge thamdaba yarakte maru aina hausaka aikoina anova technology ge gyan loksint khangdaba yadaba maramna asugumba awareness kaya sing asida yauduna knowledge translagodabani haina phongdoke cow-based organic farming ka haiba hiramda ngasi nongmage oiba awareness program pa ama Sangai Land Organic Farmer Producer Company Limited Bisnupur District Nisinduna Sunusipai Village the Pangthokre Momagi Organic Mission Makada Pangthokiba Awareness Program Aduda KVK Udloge had scientist Dr. Brazamani KVK Nambolge Agronomy Scientist as Sakyan Tebi
Amasung Kawes Organic Farmer Dr. L. Gokul Chandra Retail EEPHE Dina Taramapu Sinko Aina Salugia Kibakaloina Organic Amadi Natural Farming Matanga Resource Person Singa Amadi Scientist Singa Sugana Wangaki. SNAP IT Studio Manipurgi Banner Makada Putokadaba Nomaki Punsi Hainaming Tonba Manipuri Fisher Filmgi Yakatongli Toramba Ama Secure Cafe Not AOC Impala Bantokre Taramda Dr. Arkendima Rita IAS Na Chief Guest Film Forum Manipurgi Chairman Al Suzakanta Sarmana President Former Chairman Film Forum Manipur Samjay Saban Mangonjau Amadi Moidang Temp Maniram National Award in Amatang Sinagas of Honor Oina Sadugaki. Gauti Dalaiba Manipuri Singbo Yamnanung Sizaba Suras Singna Anba Oina Putukliba Film Asigi Story Screenplay Birendra Salampa Amadi Direction Babina Salamni Film Asibu Putukliba Suras Singna Haikibada Manipuri Filambo Chakanaba Honabada Angamba Tangdang Lawuzage. Asangi Gauti da Lejarakaso Manipuri Singna Taudiba Tabak Tauramba Kudum Makpo Mikup Naiduna Sonzaba Kayaduna Lichin Oiraga Pilam Potopage Wakalonda Asilakibani Haidi. Pilamasagi Music Director Amarjit Laurembampa Amadi Saichakpa Singh Thoreisho Kaishenka Amasong Amarjit Laurembamde. Pilamasagi Cinematography Imo Yumnamde Film Asida Abe Kundrakbamp Araba Rina Ansel Simbrina Chingba Maru Eba Mamiroishing Oide. Coalition Against Drug and Alcohol Kada Amadi Nupi Samasna Lamdamasage Tungan Tongamba Maida Paibe Lup Singa Kusamnaduna Manipur Lengana Yu Sumba Yonbage Atingba Lotokiba Wadeb Handu U Haina Chatarek Liba Kongsange Madung Chanang Asi Imphal Iski Sambaida Wakat Mipampang Kre. Imphal is District Sambaida Leba Sambai Community Hall the Chatakiba Wakan Mipamadda Kada Nubi Samas Amadi Sambaigi Women's Welfare Association Ahumna Puna Sinduna Pamke Wakan Mipamba Aduda Saduk Yakibasingna Manipurda Yusungba Amadi Yonbage Ayaba Piba Yaroi Kibineke Wadepa Handu U Amasung Manipur Niam Yudaki Kalu Haibakolau Sing Lauki. Wakami Pamaduda Sarugia Kiba, Maira Paibi and Tamuna Manipur Asi Yuyonba Amadi, Sungbage Atingba, Laidaba Pauba, Lengang Namatopazana, Taudabana Marambo Oidaga, Ngasi Pauba, Tingbangamdri, Masina Marambo Oidaga, Manipur Asi, Yugi Saiteng, Panglaba Steta Ama Oiduna, Lukrapikia, Leiba Amadi, Kramkia Toglebala Mamane. Asigumba, Matamasida Lengana yu legalized Taunaba Honaba Asi Yabangamloy, Maramasina, Lengaki Pireb Asi Handok Tabataragadi, Kada Amadi Nipi Samasna Sangsalapa Kungzang Sunda, Lengang Miamnaso, Sawakani Haiki. Kangabo Kendragi Manung Channa, Lamding Charapoda Leba, Haikamp, Ronin Senka Amadi, Rosibina Devi, Anege Naitomba, Poksabi Mazanupi, Atobi, Machaki Sahi, Humta, Ngaidiba Anganka Ama, Tamtibalena, Amana Nabadagi, Imung Asida, Awabakea, Mayona de Hibapau, Fangwadagi Ngasi, Ayok, like a mandate group, LMG, Tawisana, Lupalisin Kun, Tingbangduna, Imung Asigi Awabada Sadugia Cray. Atoibi Housing GBS Haiba Lena Amana Naduna Manipur Ge Private Hospital Amada Layang Jathaba Matamda Haiba Anaba Asi Manipuda Ahanpa Oigane Haiduna Manipuda Treatment of Ba Nati Charo Delhi de Salaga Paba Hospital Amada Treatment of View Harapadage Housing All India Institute of Medical Sciences New Delhi da Laying to the Lady Bini Imung Asigi Yumpam Natana Atopa Lantum Laite Mapana Mege Gari Tauraga Hati Suruga Zabane. Atoibigi Punsikaning Labasu, Maduki Lambi Laitabana Apopi Mamana Kapna Kamna LMC da Pau Pirakpadagi, Atoibi Hankamgi, Lying Bada Mating Oinab Haidana like Mandate Group na Nasagetang Bangasaki Kibane, LMC gi Humbodra Teres Suba, Minungsigi Tengbang, Tauramni Haide. Kodamangaitan State Vendors Welfare Union Amade Kodamanda Bazaar State Vendors Union Ge Mio Sing Popam Pamba Pangdragadri Ngasidagi Sibge Kongzang Sanction Gane Toramba Adu Marilenaba Authority na Tazaba Pirakpadagi Matam Karage Oina Handokle Haina Ngase Manipur Press Club Tapangtopa Pomisanga Unabada Kodamangaitan State Vendors Welfare Union Ke President El Vedana Fogdokre
Mahangna hai October tang tara treta Imphal Municipal Corporation ke Administrator M Zoe Singna thokpa order mage matu ina temporary market set lisang maga chambre tanggang naina ayuke pung taruk tagi tarani thoi phawba ama aduga pung amadagi taret phawba ama phamnaba order thokhi adubu kaital aduda IMC bu Sizinapa ngamba mioi kharana lusingduna ahing diarektuna makhoi khakta kaithel adu chalaiduna leikibadagi makhal makha kayagi khongjang sangsinduna lagkhiba matung ina sangai festival gi yenglaka matam khara amo khongjang handukhibani masagi matung phawba makhoi gi wa tabirak tragadi December gi tang tarom doi phawba matam Thakibagi matung ina authority amadi kaithel ahumgi ima singa wari sanaraba tungda thazaba pirakpadagi makhogi khongjang handokpani matam gi aikhoigi hak phangandrabadi lepalaitana khongjang sing sangsangani haina makata na phodokhe mari be the department sing tawga okay isa sing situation na asumuri ko tawani aduna logi be philip sekanani matam kitang handopi haiba Imasina haibudo adu haja bagaloina ekoi mun handu piu haibudo da ekoi sibagi sasakto de function chen tang handu sekike haibu ba khonduni loina ekoi gi hakse amji bokti adumo ekoi hakoni de le kana de function de function ni makata haibu khonji Virtual meet amada Assam Chief Minister Dr. Hemant Biswa Sarmana Orunodoi 2.0 ngasi launch tokre Assam House ke conference hall matam kuina dagi ngaiduna laklaba scheme adu launch tawraduna mahna haikibada selthumgi khudongsa taba mayunariba imung singi miyoi singda economic ke mateng pinaba Prime Minister Narendra Modi ki vision bo thabakta onthokpa oina ngasi Orunodoi 2.0 launch tawkhibani scheme asi Asta Das Mukutar Unonoi yi malagi khwaidagi phazaraba chadik madu adni Orunodoi 2.0 na imong kya da khudong saba kya piragani scheme asida anawa fresh beneficiary lakh tara 10 mek manga mari hapsile masi tharaga beneficiary ge maseng lakh kontare yaure tai ge oina pigadaba sampab lipa crore lisang mari chamagani phuni thoini lebak asida direct beneficiary transfer DBT ge khwaidi ge chawa transfer amani haiki Orunodoi ge makhada Indira Miri Universal Widow Pension Scheme ki beneficiary singna thage oina lupali singamaga chani phangani Chief Minister Dr. Hemant Biswa Sarmana district level monitoring committees ki members singaso wari watai sanaki India amasung Bangladesh ki praja miyam ki marakta amaga contact taunabagi thabak sakhanabagi damata Bangladesh Foreign Minister Dr. AK Abdul Momena thabak laukhanaba phongdokiba waphamasi Mahangna Dhaka da laiba India ke High Commissioner Pranay Verma da haikibani Gauhati Dhaka Year Service among hanna haunanaba Dr. Momena Phongdoki India da G20 ke President oiringai da G20 meeting da Bangladesh bo guest country oina sarugyana na ba invite tarapagida mata India bo thagapa Phongdoki December ke tangamadagi ahum phawba Silsar da Silsar Silat Festival pangthokiba aduda mahangna apenba Phongdoki National Hydroelectric Power Corporation ge Santang Makada All Moirang Football Association Moirang Amofana Sentuna Hemamp Nilamani Ngangkhalampa Sport Complex da Chatarakiba Tarondoi Suba Loktak Trophy ge ngasi sanakeba match da Amofa Moirang na Manipur Police Sporting Club MPSC bo Panjanmari Anida Maitiba Pituna semi-final sangkhre Tim tarungna saruyadana pol A amadi B haina khaidokna chatharakiba trophy aduki ngasi mangani chanba nimita sanakiba matchda amofa moirangi mai pakpage panjan singh adu first half da samina panjan ama second half da sami rakesh amadi harichanna panjan ahum chanduna amofana semi final changbangang khibani hauzik arobada maroiba pau amone pizari 30 Star Level Barak Festival 2022 se Minister NBN Athiba Meeting Land Oiduna Resolution bagi tharampang thokrai Lamdam asida yumathon tarawm doidagi taramanga phawba sabu yabagi ayaba piragani haina Works Minister Govindas Konthau samna haikrai Waikhom Mani Girls College da Intellectual Property Right IPR Cell mahang dokrai Doinana
Assam State Minister Hemanta Biswa Sarmana ngasi Orunodoi 2.0 launch tawkhre. Image paudam ngasi gi matang asida loijade meng tabiri basungba amuka hana khurumjare.